Ngarang nungdaw phongkiba pandam pauchedagi maroiba paukhra lokhacharaga miyamda khulo tamjage 2022 gi August 5 te Loukhiba NRC Chatnahannaba Warep Assembly na amuk Hanna Reaffirm toukhre NRC Chatnahannaba FMR lautokpa amadi ngomkhai saban kharabadi politics gi potharabatu yare miyam amadi lebak country phawbadi phamthadok loi biren Taragani Suba Manipur Legislative Assembly gi manga chuba section gi ngasi humni chamba mifamna Manipur Appropriation Number 1 Bill 2024 amasuk Manipur Appropriation Number 2 Bill 2024 pass tawkhibaga loinana National Register of Citizen NRC Government ki resolution oina amuk Hanna Reaffirm tawduna center da amuk Hanna thanaba house da warep lawkhre CMN Biren Hai NRC kumja lising aniga sumna kungi nithogi August manga da phangkiba mifamna resolution oina lawduna center da thaki madugi pakhom kumja lising aniga sumna kunga homdagi February 3 ta halaki pakhom aduda NRC achi center gi oina national level da sana hanbagi thawrang di laitri adubu Manipur gi oina khanagi hana pakhom pirakpa laikre NRC mapung phana state asida sana hanba asi tangai fadi Maram aduna state asida mapung phana NRC Chatnahannaba thabak paikhanaba amatto oina thabak tawminasi haina house ke member singi pungning chingchengki loinina Manipur da NRC Chatnahanduna free movement reject FMR lauthoktuna ngangkhoi samang kharabadi politics gi potharabasu yare miyam amadi lebak country phawba phamthadoloi haina house phongdokhi mahakna makha tai mitop changsilakliba asi thingdrabadi yelawmi singchojina lupkhigani report ki matung ina haukiba sahi kharada anauba khul lising amaga chatu yankhai tare tholakki masigi manungda churchampur da khul changwa ga hompu Chanjal chani ga mokdraga taru kangpopi de changwa ga yankhai gi nithoi amadi tingdopol de chani ga mafun nipan gi anauba khul sing tholakli masidi natana voter list ta su masing ka hena hengalakli tampakta leiba pikraba langol fawba Patalen lising amaga chomna taraga nipan lom lairami Mizoram da kumja lising amaga chama panyankhai gi mathoina best year oidina Mitop singna lam laibada thingmadi kanana su kaminen oina lawnade adubu aikhoi gi yelawmi kanjanaba hotnabadi aikhoi masem makta chingthanaduna laibagi ngachi phibam asi yongna putharibani maram asina anauba changsilakliba mitop sing asi thingdrabadi yelawmi karamna kangani mahakna makhata na hai state asida mitop changsilakliba asi miyeng changjina population commission themba yauna tonga ba thabak thorom kaya lengala paikhatli mitop changsilakpana lamdam asigi semilon khakta natana hiram kaya da soksilakli Kumja lising aniga sumna tare tagina kumja lising aniga sumna taraga tare fawbada lamdam asigi forest ki lam square kilometer chamri ga humdraga manga rom mangsilakli maram asina checking thorang sing paikhatpa habasi mathau thai laibak asigi PM amadi union home minister gi miyeng makhada memaga taina bangam khoi sarukta samang khaba lairi masidi natana ngamkhoi saru asigi kilometer ama sophisticated oiba mawongda samang khaba gi thabak paikhatpa haure kilometer kul amagi su survey chathaba lairi Loinana border ngak sendana lairiba Assam Rifle su sindongnaba center da taknaba lairi Manipur amadi miyam country phawba lainga asi thadoloi tungi miro gi dama FMR lautokna ngamkhai samang khaduna NRC Chatnahalabadi politics tagi potharabasu yare haina chief minister na makhata na house da phongdokhi mifam aduda laisio kaising hai Manipur da ain gi wangbada changlakpa mitop ki masing ka hena wangkhalakpana Manipur da lairiba yelawmi sing hiram khudimakta changwa chaitheng phangli Oriba phibam sida Manipur da NRC Chatnahanba haibasi yamna maru oi mamangai da matam chana mitop khandok lamrabadi ngasi aikhoina thengnariba awabasi thengnaramdabasu yai amaramda border fencing khadrabadi mitop hena changsilaktuna akhoida changwa chaitheng pirakani maramachina aikhoina mitop khandokpaga lunina mitop changlapa thingnaba border fencing khabasu mathau tai Laisio Kaisingi private revolution adu minister awangbeu nimai karau kendra gi MLA Elamesor Khetrugau kendra gi MLA Nur Hassan, Wangjing Tengtha gi MLA P Brojan, Morang Kendra gi MLA T I Santi Kumar na chingba sagatki. Limit ki President Police na lakwaikhre, warosim purapang gamdana lairiba state asigi irang asubu athubada lohelu, amadi kuki maintain singi sulaw tho'u hajuna, sidri fawa chara hembagi khongchang changsiliba lamyanba irabot, Memorial Integrated Trust Limit ki President Transgender Activist Malem Thongak ngasi Imphal East Police na fajengkhre hari, Mamang thagi kunithoidagi Delhi da numi mangani chara heluraba matung February kungani panda Imphal tholokna khorai konsam laika de leiba BioS Club ke changlen da makhata na chara hembagi khongjang changsilakhibani chara henduna khongjang changsilakpa asina maram oiraga Malem Thongamgi hakchangi phibam ka hena sutkilakhibani loinana nubi mapani leptana sa helakliba transgender activist asigi khongjang sagatuna lamdam asigi transgender sing amadi lekai gi maira pabi sing na mafam aduda wakat mipam chathaki
Adubo ngasi nungtin pung ama makhairom tabada porompa police ki kanggu ama ambulance ka loidina laktuna Malembo hospital da punaba thawrang lakhibani. Police ki thawong yaningdaba phongdoktuna laikai adugi maira paibi amadi transgender singna lambi thingjinduna thamki. Police na punaba hotnarabasu lambi thingjinbadagi nungtil pung anirom taba matamda Imphal East ki additional SP amadi ahemba police personnel sing laktuna sarai hembagi khongjang changsiliba Malem thingambu namdana punaba hotnarapadagi ngahak muknaba thokki. Adubu police personnel sing namduna mafam adudagi mahapu ambulance to haptuna Jenims hospital da pukre hari. Khulnga pa sing mipha mipun tawbigano haina khongjang changsingkhre Manipur gi tonga ba mafam singda ngarang numidang mara paibe singna khulnga pa sing mipha mipun tawgano haina khongjang changsingkhre khongjang adugi manung chana thiam apunba maira paibi lupna su sinduna nambol thiam Manga pokpida khongjang changsingkhre maira gi khongjang aduda thiam apunba maira paibi lupki privacy secretary RK Santilata na hai kuki maintenance sing na akan mamong da landarak pa asida khungak libal sing na thawai khupak ta haptuna lanthengnari Manipur gi luraba tanja asida khungak pa sing da phagani pungani habi mamong da thoaning da ba thawong chatharak pa asi yaningge Manipur kanaba step for sing na asaba thawdang labiyo khungak pa sing na lamdam asi kaidana ba hotnari machina maram oidina yumda tumba fangnibani khungak pa sing na khungak la roi haba wafam handoktuna lamdam asi kanaba hotnaminasi Machida security force na su aki akang piba tawbigano haiki. Nakal amaromda nga numidang Purkhabam Athletic Club ground da Purkhabam tingel apamba mara paibi sing na su khol nga fa sing phaba punba tawbigano haina mara khongjang changsingkrei. Maduda khongjang loi Purkhabam tumbi sana na hai. Manipur gi tangdu laitaba phibam khol nga pa singa state force ka thawong adu. Pendra duna khol ngak chararo hairakle. Masigi thawdu asi thoktanaba palibalenga asina hotna famthoi. Aikoi masel gi marakta asoiba yauna kraba su ngakna duna lamdam asi kangadavani haiki. Bom amadi nomai kaptharakre Imphal East District ki Yangang Popi Police Station na Kwamba Thamna Popi Sana Sabi amadi Santi Khongbal da kuki khulai faiban ni chingnaba chingna ngarang numidang amu hanet nomai amadi bom kaptharakre attack tawrokpadagi maitai khul ngakpa amadi security force na khut hanbadagi nakal anigi marakta chawna khuthoknaki thawdok thofamdagi phangba pawgi matung ina Ngarang numidang pung nipa makhairom taba matamda ahamba oina kuki khulai paibani chingnaba chingna sana sabi tamna numai round khara kapsilakpa horakhi loinana numidang pung mapalom tabadagi kuki khulai paibani chingnaba chingi attack adu hena kanchilaktuna thana popi amadi Yangang Popi gi Santin Khongbal da laiba maitai chingi yum sing tamna bom amadi numai round kaya kaptharakhi khudakta mafam aduda laiba khulngapa amadi police ki maikaidagi handuna khuthoknaba hauki Adubu attack adu hena kanchilakpadagi tampaki tonga ba district singdagi khangatlaba Commando Civil Police MR amadi IRV gi ahemba team amalaki Manipur Police nauna purakhiba BP gari yauna changchilakhiba ahemba security team aduna nomai kapthalakliba kuki khulai paibani chingnaba sing aduna lariba area romda changchinduna makhatana akanba mawongda khuthanki khuthanba aduna maram oiraga ahing nongyai matungdadi kuki khulai paibani chingnaba singi maikaidagi nomai kapat tapna lekhi Adubu marak nomai kapagi makola mafam adugi miyamna tanaki haiki. More dagi khulai kaya fagatkhre. Tengnapol district ki SP gi miyang makhada More gi additional SP of OC More yaungna mga suba amasung kunga mga suba Assam Rifles ki apumba team ama More gi Aurora Hotel gi akorba mafam singna paksana kwasinduna thiba humbagi thabakta chathaki. .30 episode yaungna tunga ba khulai kaya marum fagapangamle hai. Ngasi ayuk pung 4:10 pung 5:5 fawba chathakiba operation aduda Megajin yawba 0.30 episode ama improvised explosive device countryman tara .30 ke set hand grenade ahum MM dagi combined magazine ki maru round marfuga manga MM39 AK rifles ki maru round tara .30 episode ki maru ani phagak pangam ki khulai sing phagapa asiga mari lainena More police station case lokhakhibaga loinena makhatana thijimbagi thabak chathakre hairi